Laibak thiba thodok ama oina District Hospital Thoubal da haukiba July 19 gi numidangda angang unaraba matung leikidrabi TEKCHAM.MAYAI LEIKAI dagi Maibam ongbi Samita Devi gi misi asi daita yaudaba hospital asigi doctor amadi staff singna thokan bani haina pendaba phongdok laduna ngasi misi asiga mari lenena semkiba JAC against the killing of KH and Maibam ongbi Samita TEKCHAM Thoubal District na Sinduna TEKCHAM.MAYAI LEIKAI Community Hall da Miyam na Wakat Mipham Chatthakhre Wakat Mipham aduda we want justice Samita gi misi yaningde postmortem gi report athubada fangalu hai amadi matik chadaba doctor amadi staff suspend to haiba play card sing paiki Chatthakiba Wakat Mipham aduda saruk yaraduna JAC gi chairman Kundongbam Meratombi laimana paumi singda hai Samita gi misi nupi oibi pumna makta yamna pendaba thodok amani angang unaraba matung warta puthok Laklabi amabu maram khangdana sikhibasi yamna chingnaba tungda nupi oibi singna angang unabada akiba fahonba yaba amadi doctor amasung staff singi yamna checkson daba thodok amani thokliba hospital asina District Hospital Thoubal bu miyamna akiba fahale maram asina nupi oibi pumna makna hospital asida para ama tambiba matam oire JAC na taliba demand sing haibadi misi asigi inquiry numit nini ki manungda tobiyu Miyat asida chenari ba doctor nurse staff sing service tagi terminate to victim ge family da matik chaba compensation pibiu leihori ba apikpa angang ani asigi daida manipur government na loba demand asi thabak ta onthok triba fawba asiba masa lodaba amadi JAC na taliba demand sing asi thabak ta onthorok trabadi lamdam asigi CSO singa khusam naraga akanba khongjang changsin kani haiba wafam sing makhata na phongdoki nakalamarom da su misi asiga mari lerina athokpam meira paibi apunba lof Ampal na Sinduna Thoubal athokpam Kaitel waiting center Miyam na Wakat Mipham Chatthakhre Wakat Mipham aduda leikidrabi Samita gi mapan dhauna phongdorakpada Samita gi misi asi yamna pende leikidrabi Samita na ware haina kayarak haizaraba fawada doctor amadi nurse staff sing operation toba haibasidi mahausana adum khara chaina khol leibani haijuna hanna yengbidana tham bibadagi leikidaba haibasi Doctor amadi nurse staff sing adugi yamna asoiba amani District Hospital ama leiba haibasi yamna fai adubu matik chadaba doctor amadi staff sing thamjin birabadi miyamna kiba faunaba hospital ama haibadu oiragani maramasina Samita na sikhibada chenariba doctor amasung staff sing adu thabaktagi terminate to makhatana JAC na changsilakpa khongjang sing sogatkani haina phongdoraki mga ko da laptop Parel doctor yamna negligence sama lega aduna ko doctor du bolo nurse ko akoi de hat sorting lam sa yoni hat de doctor na sort ko wajira te dogo wajira khara section ko ba ko te dogo ba ta base akoi na pamja de private hospital to ki sarkar na sound no mo se ne ko wa yo ko ko ni hai du ko te hai ma yam ba but to roz da du ki akoi pen da hai se mara Kalau kita JAC ke mari lagi betul di sini matang kan sini ke JAC sini usi Miyam na saja tu usko tu kita boleh lalu di ada JAC ni hek tawa kedeng betul betul ya isi betul kita betul. Ada buat dokter mesti siapa ni hai nak koi sarkar nak thari deh sarkar nak thari deh di lar bah di dokter itu sarkar bersama orang koi sarkar beri Gana itu pun, aduna sekarang ini sanggul kasu, angang koko ini sekolah semua apa di, berpuluh data, masalah bukti wambi hongga, wambi hongga bra, yang di hongga bra, ayi di dokter ni lembam kita lihat kita pokra bra, soalnya kita hati apa bra, kita dokter macam ni, sesuatu macam ni, atau macam ni kita tidak semua, apa kita pokra. Masih kau baca, kau tak apa, bisa lah kau berada di baca, kau ni eksan lokal kan ya pak.